Masagi nat amadi lining laison ngak seliba lebak adu matam pumnamakta chawkhatpa lebak oigani haina Chief Minister Yumnam Khemchana phongdokre. Wafam asi Chief Minister Yumnam Khemchan masa lining thausana mahi temple board ki president oina Washak Louba gi thoramda mahangna phongdokhibani. Hayeng Khongbal Ufong Yumpham da leiba lining thausana mahi gi sanglen da pangthokhiba thoram aduda Chief Minister Yumnam Khemchana hai Ima Leimaren Sidabi Amadi Ibudau Sana Mahigi Taujalna, Iramdam Asida Ing Tapa Tangdu Leitaba, Pinabiba Oirasanu, Lining Tau Sana Mahi Temple Board Asi Hena Chaukhatpa Oinaba, Board Asigi Taumi Singna Kanglon Chumna Tabak, Paikat Naba Honasi, Mahag Board Asigi President Oina Board Asi Hena, Chaukhat Naba Honagani Haina Mahangna Fundoki, Mahangna Makatana Hai, Masa Masagi Nat Amadi Lining Laishon Ningtina Ngak Seliba Lebak Adu, Chaukhatpa Lebak Oigani Haibasi, Ekoina Kauri Dabani. Maram aduna aikoina aikoigi nat amadi lining laison ngak senduna chawkhatnaba honasi isagi nat amadi lining laison chawkhatnaba honabada mahangna angamba thakta honagani haina mahangna makhata khi Phototopia si ngasi ayon misdagi pagi ayingba ababa Manipur amati biro wagi thotong ji ai isagi wenidi ai Imagi mamanda, ipagi mamanda, Washak paisi, ayu ni masih yang belum sih. Malingi pergi jaga kudumaki lewat kudumaki, magi nat, magi lain lain hai masih protect orang batu ngat nasabah lewat tu pergi sakut pergi manda, thal lewat ini, ekoi suai pergi nat, pergi culture, pergi lain masih Mamang thang pulang bukan nama itu asal mating pangjadi harga iten jadi Thauram aduda Chief Minister Yumnam Khemchana lining thausana mahi sanglenda leiriba Ima Leimaren Sidabi amadi lining thausana mahi khurumki tungda laibong asida leiriba Ima Imoinu amadi Ima Iraimada Maira Katuna Thongnikhi tungda Chief Minister Yumnam Khemchanbo lining thausana mahi temple board ki president oina Washak Loubaga loinana board asigi sanglenda changduna president gi phampham langda phamki Loinana board asigi mifam ama Chief Minister Yumnam Khemchana mayai tangbal lauraga pangthokhi tungda sanglen asigi akoibada chatuna laibong asigi phibam yengsinbaga loinana uchara amasu thakhi tungda sanglen asida pangthokpa achamba thauram amada board ki maikaidagi khudol pot pibaga loinana memorandum amasu pisingkhi amaromda kabui chothe amadi maring phurupki luchingba singnasu Chief Minister Yumnam Khemchanda khudol pot piduna ikai khumnaba utkhi